ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯀꯣꯔꯤꯌꯟ ꯐꯤꯂꯝ ꯑꯃꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯂꯝ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯒꯤ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝꯒꯤꯁꯨ ꯑꯄꯥꯝꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯣꯏꯅ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯋꯥꯠꯍꯧꯕ ꯆꯤꯠꯍꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯈꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯦꯕꯔꯒꯣꯟ ꯀꯧꯏ ꯔꯤꯂꯤꯁ ꯇꯧꯈꯤꯕꯅ 8 ꯖꯨꯂꯥꯏ 2016 ꯗ ꯇꯧꯈꯤ ꯗꯤꯔꯦꯛꯇꯔꯅ ꯖꯧ ꯇꯧ ꯔꯨꯅ ꯑꯣꯏꯈꯤ ꯐꯤꯂꯝ ꯑꯁꯤ ꯔꯣꯃꯥꯟꯁ ꯑꯃꯗꯤ ꯀꯣꯃꯦꯗꯤ ꯀꯦꯇꯥꯒꯣꯔꯤꯗ ꯄꯨꯊꯣꯛꯄ ꯐꯤꯂꯝꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯇꯝꯁꯤꯗ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯥꯄꯜ ꯑꯃꯗꯤ ꯃꯤꯕꯨ ꯀꯩꯁꯨ ꯑꯣꯏꯗꯅ ꯈꯟꯕ ꯑꯃꯠꯇ ꯇꯧꯗꯦ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯉꯥꯛꯄ ꯉꯝꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯅꯨꯡꯁꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯃꯁꯛ ꯐꯖꯕ ꯀꯥꯔ ꯇꯣꯡꯕ ꯑꯗꯨ ꯅꯠꯇꯦ ꯅꯨꯄꯥ ꯑꯣꯔ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯕꯨ ꯀꯦꯌꯔ ꯇꯧꯕꯤꯕ ꯂꯨꯅ ꯆꯥꯅ ꯊꯝꯕꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯁꯤꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯖꯔꯝꯒꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯌꯦꯡꯉꯣ ꯑꯃꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯦ ꯈꯜꯂꯣ ꯑꯗꯨꯒ ꯑꯃꯗꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯁꯦꯝ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯦ ꯇꯧꯕꯇꯕꯨ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯣꯏꯅ ꯈꯜꯂꯦ ꯃꯥꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤ나 ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯆꯠꯅꯤꯡꯕ ꯂꯣꯏꯅꯃꯛ ꯅꯤꯡꯕꯗꯤ ꯊꯨꯡꯂꯦ ꯑꯗꯨꯕꯨ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯕ꯭ꯔꯥ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯂꯤꯕꯁꯤꯡ ꯑꯗꯣ ꯃꯔꯨ ꯑꯣꯏꯗꯕ ꯑꯣꯏꯔꯁꯨ ꯌꯥꯕ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯕꯗ ꯅꯣꯛꯍꯟꯕ ꯉꯝꯕ ꯊꯃꯣꯏꯕꯨ ꯄꯦꯜꯍꯟꯕ ꯉꯝꯕ ꯅꯨꯄꯥ ꯈꯜꯂꯣ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯜꯂꯣꯏ ꯃꯥꯏꯗ ꯃꯍꯤꯡ ꯀꯥꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯂꯥꯏꯔꯕ ꯅꯨꯄꯥ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯑꯃꯗ ꯂꯩꯕꯅ ꯐꯩ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯏ ꯍꯥꯏꯕ ꯅꯠꯆꯗꯦ ꯇꯧꯕꯇꯕꯨ ꯇꯧꯗꯕ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯍꯥꯟꯅ ꯊꯤꯗꯣꯛꯄꯤꯌꯨ ꯈꯪꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯐꯕ ꯐꯤꯔꯦꯞ ꯂꯧꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯈꯔ ꯑꯁꯤꯗ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯔꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯐꯕ ꯌꯥꯎꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯨꯄꯥꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯤꯗ ꯔꯣꯜ ꯂꯧꯔꯤꯕ ꯍꯦꯔꯣ ꯑꯁꯤ ꯐꯔꯦ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯧꯖꯔꯛꯂꯒꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯑꯣꯏꯕ ꯌꯥꯕ ꯀꯥꯟꯅꯔꯕ ꯐꯤꯂꯝꯁꯤꯡ ꯂꯦꯞꯇꯅ ꯄꯨꯖꯔꯛꯀꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯐꯤꯂꯝ ꯑꯁꯤꯗ ꯍꯦꯔꯣꯏꯟ ꯑꯣꯏꯔꯤꯕ ꯌꯨꯖꯤꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯎꯍꯜꯂꯛꯏ ꯌꯨꯖꯤꯟ ꯕꯥꯏꯖꯤꯡ ꯁꯤꯇꯤꯒꯤ ꯍꯥꯏꯋꯦ ꯈꯨꯗꯤꯡꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯔꯝꯃꯤ ꯃꯥꯅ ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯊꯤꯔꯤꯕꯁꯦ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯗ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯒꯅꯤ ꯌꯨꯖꯤꯟꯅ ꯊꯤꯔꯤꯕ ꯃꯇꯝ ꯑꯁꯤꯅ 2015 ꯗꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯍꯜꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤꯅ 2007 ꯒꯤ ꯁꯤꯟꯗ ꯎꯍꯜꯂꯛꯏ ꯐꯤꯂꯝ ꯑꯁꯦ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯌꯨꯖꯤꯟꯒꯤ ꯃꯄꯥ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯖꯤꯟ ꯑꯃꯗꯤ ꯃꯃꯥ ꯄꯩꯁꯥ ꯀꯟꯅ ꯇꯥꯟꯗꯨꯅ ꯈꯔ ꯇꯨꯡꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯂꯥꯌꯦꯡꯂꯤꯕꯅꯤ ꯆꯍꯤ ꯑꯁꯤꯗ ꯌꯨꯖꯤꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛꯁꯨ ꯇꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇꯝꯕ ꯂꯣꯏꯔꯒ ꯑꯐꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯍꯥꯌꯔ ꯑꯦꯗꯨꯀꯦꯁꯟ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯇꯧꯗꯨꯅ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯤꯅꯤ ꯌꯨꯖꯤꯟ ꯑꯍꯥꯟꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯨꯃꯤꯠꯅꯤ ꯁ꯭ꯀꯨꯜ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯄꯅ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯌꯧꯔꯕꯒꯤ ꯇꯨꯡꯗ ꯁꯥꯇ꯭ꯔ ꯑꯃ ꯕꯥꯏꯛ ꯑꯇꯥꯡꯕ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯌꯨꯖꯤꯟꯒꯤ ꯃꯄꯥꯗ ꯏꯁꯤꯡ ꯄꯨꯕ ꯄꯥꯏꯞ ꯑꯃ ꯇꯛꯈꯥꯏꯕꯗꯒꯤ ꯌꯨꯖꯤꯟꯗ ꯄꯥꯏꯞꯀꯤ ꯏꯁꯤꯡ ꯑꯗꯣ ꯀꯥꯞꯁꯤꯜꯂꯝꯃꯤ ꯕꯥꯏꯛ ꯑꯗꯨꯁꯨ ꯈꯔ ꯊꯧꯔꯒ ꯈꯥꯝꯂꯗꯨꯅ ꯕꯥꯏꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯅꯨꯄꯥ ꯑꯁꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯅꯤ ꯃꯃꯤꯡꯅ ꯖꯦꯡ ꯀꯧꯔꯝꯃꯤ ꯖꯦꯡ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯔꯝꯃꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯁꯥꯟꯅ ꯈꯨꯗꯤꯡꯗꯁꯨ ꯃꯥ ꯅꯠꯇꯅ ꯃꯀꯣꯛ ꯂꯧꯔꯤꯕꯅꯤ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯅꯔꯤꯕꯅꯤ ꯖꯦꯡꯅꯗꯤ ꯄꯔꯄꯣꯁ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯔꯤꯖꯦꯛ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯖꯣꯏ ꯀꯧꯕ ꯀ꯭ꯂꯥꯁꯃꯦꯠ ꯑꯁꯤꯒꯇꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯟꯖꯔꯤꯕ ꯖꯦꯡ ꯌꯨꯖꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯣꯔꯤ ꯍꯥꯏꯔꯝꯂꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯤ ꯌꯨꯖꯤꯟꯁꯨ ꯑꯍꯥꯟꯕ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯣꯌꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯀ꯭ꯂꯥꯁꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯅꯔꯝꯃꯤ ꯌꯨꯖꯤꯟꯁꯨ ꯆꯪꯁꯤꯟꯗꯨꯅ ꯖꯦꯡꯒꯤ ꯃꯃꯥꯡꯒꯤ ꯕꯦꯟꯁꯇ ꯐꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯀ꯭ꯂꯥꯁ ꯌꯥꯎꯗꯨꯅ ꯂꯥꯛꯄꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯁ꯭ꯇꯨꯗꯦꯟ ꯑꯃꯅ ꯑꯦꯛꯖꯥꯝꯒꯤ ꯄꯦꯄꯔ ꯌꯦꯟꯊꯣꯛꯂꯝꯃꯤ ꯃꯃꯥꯡꯒꯤ ꯑꯦꯛꯖꯥꯝꯗꯗꯤ ꯖꯦꯡ
Zhang subject khuding maki top tarami Eugene di mark sona lai phibam asida Zhang gi mamanaba Zoi na noknarami aidi nang se ahan bu ubada laik yamna fabi nupi ni haina khallure aduga nang di aikoi ga chap manarami haina Eugene da noknarami Eugene ma bu asumna noknarakpada ikai bi yamna phawrami Zhang na di ma ikai danabani haiduna kanasu tahandana lotna nangna pamlabadi aigi note singse lauraga paaba yagani adu oirabadi nangsu loina khangba ngamgani hairam Eugene pakhum pirei aingonda nangi mateng mathau tadi nangsu nangi nathau da mai onsillu haina khumki haujik class loiraduna Eugene magi book ama paiduna mapanda tholakpada Zhang na book adubu laktuna phagi tawduna laknarami mana asum laknabada Eugene gi book tagi maru oibo pochak ama tarei masidagi sauraduna Eugene na Zhang da khupak na kana tharamlaga magi takhiba pot ado khungatlaga book aduna pudana thoki hap thaba loiraduna magi phamda amuk phamnarami Zhang Eugene da ai soikhre nangi book si lauro haina pina bu honaram Eugene khumdana tumina leirami Zhang na khumaknabani haiduna Eugene na phamliba saukri adugi makhongda magi makhongna kak kauduna kaurami Eugene masigi nupa se sum disturb tawr kadawre haina saukri makhongna Zhang gi makhongda thaduna chaphalami Zhang namanduna lauge tawbasu oza leibanina wathi tagani khanduna laudana tumina chaina khanglami haujik makhoi class adu loiraduna Eugene amadi moyu class tagi tholakle matang asida Zhang mamanaba Zoi ga tholaktuna mamangda thachilam Zoi na Eugene da nangna aigi imanaba se phana makhongda chaphanduna thina sokle chatpa phau ngamdre ai ma bu haujik hospital da puba thoklakli asokpa si yengbada sangadaba paisa nangna loina puthokadabani hairami Zhang so makhong sek tuna leirami Eugene magi attempt pa lauthoraklaga achangba paisa makhaido sidagi lauro haina piramlaga chatkre asengbagi di Zhang gi makhong sokpa natte mamanaba Zoi na kinaba asum tausi haibada Zhang na su yarubagi ikaiba nangle Zhang na mamanaba da yam sauna matung nangna haiba wa amata laura roi haina mathunda kaukhatkhi mathangi sinda makhoi kantin da Eugene amadi atai satra sing asapo chaduna leiba uhalai Zhang amadi mamanaba laktuna sariba student mayam aduda Zoi na ngasigi oina di kantin asida leiriba pot khudima chaning ba loina chaw kantin asigi ataba bildo aina pigani ete masida yauriba paisa ase loidrifo chaga dabani hairami satra mayam adudi free ni hairabani na chaning ba lauduna chaba hauram Zhang ga mamanaba ga su azapot plate ama paiduna chaksilak Eugene gi manakta phamlami matang asida mamanabi moyuna phamlambadagi hogalaktuna nakoina tawribasi karino Eugene gi account dagi paisa loinamak sijinnaraba paisa sing ado Eugene na yamna wana khara tungsinjaraga hostel asigi kharsa pujaribani mi amada awaba pibase nakoi ikai dro haina sauna hairamlaga moyu chatkre Zhang ikai nungsi yanarami thamoi da sunungai taba phauruduna mamanabada hairami magi paisa aina soidana pigani haina mathangi sinda Eugene class ta phamduna leiringai Zhang changlaktuna wa amata ngangdana magi attempt ado piramle Eugene magi account da hana dagi paisa hena yarombadagi ahenba paisa ado puraga Zhang na sport sana famda unaba lakngami Zhang sanaba loiraduna tholakle Eugene Zhang da paisa piraduna hairami nangna piramba aigi attempt da paisa ahenba mayam ama yaromme masi nangna hapani haibase aina khangi aduna nangi paisa se lausillo haina hairami Zhang na nate paisa do nang adum thamjallo nangi account gi paisa ni haina lau haiba yaramde Eugene Zhang na haiba wa tadana paisa ado namdana pisalam mathangi sinda Eugene class loiraba matung school gi building mathakta matha sana leirami Zhang laktuna Eugene da laknarami Zhang magi mawong ado ubada kari tawrabano wakhan nuaitana leiridubo khudong chadaba yawrusu aingonda hairo ai mateng pangjage haina hairam Eugene magi imung manungi problem makhai loina hairami aduga makha tari imungi tension leibanina larik pabasu thawai changna paba ngamtre maram asina exam da su mark name na lagle khuding makse khanbada ai thawai yamna nuaite haina hairam Zhang na amuk makha tari adu khaki oire nangna matha yamna sarido adugi damaktadi nang matha karisu saganu ai nangbu nungtigi phajana gyan tana tambige nangna bu yaradi class loiraga numit khudingi mafam sida lao aduga araiba mongda mark wangnaba trick su takpige hairam Eugene yadi aningdabani adubu munna khantharakpada mamana haikhiba wa ama ningsinglai afaba university amada makha tamthage hairabadi mark phajana wangna phangba ngamnabu honagadabani haiba wa se ningsinglaktuna Eugene su Zhang na haiba wa yaraduna nungti numit khudingi class loiraga school gi building mathakta makhoi ani thengnaduna Zhang na haijaba khangjaba pumnamak takpiram asumna Eugene Zhang gi matengdagi honarakpana exam da mark wangna phangba ngamne pumnamak se Zhang gi matengdagi phangba ngamlibani Eugene mark wanglakpasida yam harauzarami Zhang su Eugene gi damakta harauzaram masita sunattana magi punsida nupi amata koiraktana lakpado
Yujin hek uraba numittagi Yujin bu mana nungsiba paamba phauriban maram asinani Zheng na Yujin gi mateng panglibase Yujin gi mamanabi moyu su Zheng gi mamanaba Zoida nungsiraklami Yujin amadi moyu haunaduna Zheng gi sport sana famda unaba laklami Zheng unarabadi Zoi su thengnarani haina moyu su harauna laklibani asumna numit kharani harauna loinarami thamoida nungsiba phaurabasu chimbalda di nungsi haiba phongdoknadri nongmadi Yujin class yaudre Zheng na moyuda Yujin na school laktribasi karigino masa ngamdabi yaubra haina hanglami moyuna amu khumlaklami kari taurabano haibadi aisu khangde hostel dagi mayumda chatkani haina chatkibani Zheng wakhal yamna nungairamde Yujin na karimata hairamdana asumna chatkibada mathangi numitasu Yujin class yaudre Zheng Yujin gi phampham ado yengduna nungaitana leirami asumna mathangi numitasu Yujin gi phampham moyuna changchenduna phamlami Zheng na Yujin gi phampham nangna phamli basi karigino hojik phau ma laktribra haina hanglami moyuna amu khumlai ma hostel dadi laklabani class yaudribasi karigino haibadi khangde haina khumlami wahi asi tabada Zheng khudak aduda thuna yangna chenduna Yujin gi manakta lakle aduga Yujin da hanglami nang school laktriba karigino asuk kuina suti lauribase aina maram oiraga nangonda problem oirabra haina hanglami Yujin na amu khumlai nangna khallibadu onare adugumba karisu leite ai matam khara ithanta leiba pami aduna nang aibu unaba matung lakanu haina hairami Zheng Yujin gi khudang paiduna nang kai daurabano haina hangbada Yujin gi pambomda phi amuba machet ama thetpuram masidagi Zheng Yujin na pakhum piraktrabasu khangle madudi mapa leikhidabagi suti laubani class yaudabani haibase makhoi gi culture dadi mama mapa sibada amuba phi machet ama thetne maram asina Zheng na khangbani Yujin na amuka hanna hairami nang aibu unaba mafam asida amu hanna lakanu nang chatkhro haina hairam laga Yujin field da tholaktuna awaba koknabani haiduna field gi akoibada kapna mapa bu ningsingduna chelami Zheng su Yujin gi matungda innarami adudagi Zheng khara innaraklaga Yujin gi wahidagi unaba laklaroi haina khankhre asumna matam khara haukhrbagi tungda makhoi gi high school gi farewell ama pangthoklami makhoi gi high school gi aroiba sahi su oibana party ama so hapami party asida satra khudingmak yam harauna dance tauduna enjoy tawram party asida Zheng su yaurakle Yujin ubada Zheng na khalami aina nahandagi Yujin gi manakta chatuna unadaba wari sadaba se yamna langani haina khalladuna Yujin gi manakta sangchillaga wari sarage haina changchin ba horami Yujin su hana na khanglami Zheng na aibu uradi aigi nakta sangchilaktuna soidana wari sarakani haibase haiba maka Zheng sangchilaktuna dance tawmina se haina request tawraklami Yujin su hoi hairaduna dance tawminarami party asida moyu amadi Zoi su puna dance tawminarami asum dance tawrigai mai muthokre mai muthkhibagi tanja asi lauraduna moyu Zoi da kiss tawsilami somda su Zheng na Yujin da kiss tawjilami Zheng na kiss tawringai mai su lagle Yujin ikaiduna mapanda senthoraklami Zheng su matung innaraduna mapanda thengnaraga makhoi ani wari sanarami Zheng na hairami nang Beijing da lao aikhoini punna leirasi aduga luhonglasi aina masi haiba ngamlibase nangbu thamoi sengna nungsibagi damaktani amukasu haijari ai nangbu thamoi sengna nungsi haina phongdoklami Yujin Zheng gi propose ase kari pakhumpi ga damo haiba khanglamdi kakngaunarami amaromda Zheng di inakara khunba paisa paiba masani aina lairaba imung amagi masani makhoi ani gi thakhenaba asina khumpham khangdribani aina thuna yare hairuragana mana kari khankhiba haina khanjaraduna changchillaga pakhum pibagi mahutta kisama tawjilamlaga chatkhre Zheng yam haraujarami kis tawraklibase yabagi ni haina adubu Yujin di mabu nungsirabasu khenaba leibanina aroibu unabani khanna kis tawbo oiramne mathangi numittagi amuhana unararoi lapna chatkhrani haina khallaga chatlibani asumna film ase matam khara haukhrbagi matungi sin amu uhalai chahina 2009 ni Yujin city amada library da thabak tawrami library asida mangonda gi hana thabak tawduna leiramlaba Yuán kauba nupa amasu uhalai Yuán Yujin da yam naksanaba honarami maramde Yuán Yujin bu yamna pamjarami nungsijarami makhoi ani matam pumbada thabak khudingmak share tawnarami asum leiminarakpana yamna su close oiraklami Yujin mahausagum thabak loiraga mapanda tholaktuna gari ngairami mana asum ngairingai maninglomdagi kanano mana kaurokpagum tawi haina yenthokpada atei kanasu oiramdre Zheng oiraga leirami Zheng Yujin gi manakta sangchenduna wari sanarami Zheng na hairami aigi nangse farewell numitta ukhibadagi amuhana uba phanglaroidra haina khallubani nangdi aibu kauramlani ne haina hairami Yujin na nang sida kaidauba lakpano kari thabak leibano haina Zheng gi wa adubu kakhatladuna hanglami Zheng na amu ai nanggo unaba laklibra haina khankhini aidi sigi nakanda leiba mandir
ama leibaduda lai khurumba lakpani wahi ase haiba loibaga Yuán makhoi ani gi manakta sangselai Eugene Zheng se kanano karino haina Yuán da masak taklami Yuán su Zheng da aina Eugene gi boyfriend ni haina masak taklami Yuán gi wahi ase da Zheng I yamna karaduna ai su Eugene gi boyfriend ni nanga thengnadringai dagi ai ga khangnaраklabani haina hairami Eugene makhoi ani gi mawong ase da ngaktuna leire Zheng na amuk makha tarei ai isanupi ga ase da leiriba mandir ase da lai khurumba lakpani nakhoi ani su chatlusidana hairam makhoi ani ngahak wakhal khallaga leirami adudagi Zheng na ai gi gari achoba yawrakli aikhoi pulap loina chatpa yani hairaduna makhoi pulap Zheng gi gari da tungduna lakli mandir yawraklabagi tungda makhoi manungda sangselam mandir asigi magun amadi leiba jani makhoi na khurumba lakli base mandir asida ariba che ariba lairik lei hairiba che lairik sing asida magi apamba aningba sing iduna thamlamlabadi thungi haina haine asumna manung yawsalabagi tungda Zheng lairik ama lokhatuna exam da ibagum yam magun leina karino khara iram Eugene na karino yam harauna iridubo aikhoi su amukta yengjage dana hairam Zheng Eugene na yenge hairabasu yenghandana lairik ado khumjillaga thamkhre aduga makhoi ani mapanda tholaktuna kanasu yawhandana phana kuina wari sanaduna leirami makhoi ani na asum kuina wari saduna leibase Yuán yamna sauningbo phoromi matau karamna wari sabase thugaisinu haina khalam tanja asida Zheng gi machanupi na Yuán gi wakhal se divert taunabani haiduna ai gi mateng amta pangbiu haina wari sajinba horami asomdana Zheng na Eugene da nangna farewell tawkiba numitagi aibu unaba laktribadu karigino aina nangbu unanaba kayara honaki adubu nangdi mafam ado thadoktuna chatkibana thiba phangkhide nangna aibu karigidamakta thadoktuna chatkibano aidi nangbu nungsi haikhraба natro adubu nangna di pakhum amata piramdana chatkibani haujiksu nang aingonda hayu nangna aise nungsidrira ai amata khangdre aduna haujikmak ai khangba paami haina hairam Eugene amakasu pakhum piramde makhoi mandirdagi halaklaba matung hotel amada makhoi ahum punna phaminaduna wari sanarami Zheng Eugene da pek macha ama thao haina pirami Eugene thaoi haina yaramde masigi khudongchaba lauraga Yuán su Eugene da drink pi dana ba haina thinglami Zheng Eugene na hairakpadi kaisu khalamde Yuán na hairakpadi sauningba phorami adudagi Zheng na amuka aigi damakta khallaga sima khakta thao hairami Eugene handakte pirakpaga tap lauraga thakchilam Eugene hidak thaklabani na ngauraduna table aduda adum tumlami Zheng su Yuán na haipa sarakibagi sauningba phauraduna table da thamduna leiba lido pulap thakchilam Eugene nisa phajana pale ngaurabani na thamoi da leiramba wa makhai loina haidu e haiduni Eugene ngauna machinda Zheng gi mamingbu adum kaujarami masipumna maksi ubada Zheng di haraubagi pankhai leiramde Eugene na mabu haujik phauba ningli kautri haibase khanglami Yuán di sauningbana loire Eugene na Zheng gi maming sonduna leibase tabada adudagi makhoi ahummak magi laifamda hannakre mathangi numitta Eugene library da lakpada Yuán da hanagumna wari sajilami Yuán mamangi numitta nisa ngauraga Zheng gi maming lon khibagi sauduna wa amata khumdana tumina mai thokpa leirami Eugene na manakta changsilurabasu mana hekta thabak ama gi mingda lapthoklami pumna makse ubada Eugene sauraduna Zheng gi manakta laklaga phuraduna nang aina kayarak haikhraба natro aibu unaba lakanu haina nangna maram oiraga hidak thaklubadagi Yuán na aingonda waraukhre aibu lana laukhre masipumna makse nangna thokhanbani haina hairami Zheng na amuk khumlami aina nangbu matam kuirabagi mamangdagi ngaiduna leirakpani nongmadi nang aigi nakta laktuna aibu nungsi hairakadra haina adubu aina khalibase ona tainabada nang kaisu leitaba Yuán na saukhre haina aingonda ngangliba farewell tawkhiba numit adudasu aina nangonda aibu nungsibra haina hankhibani nungsi hairakadra haina khalluraga nungsi haibagi mahutta aingonda kiss tawramlaga chatkibani numit adudagi ngasi phawbase nangna aigi nungsibabu kaisu oidana khalliba natro haina sauna hairami adudagi Eugene na ainangbu matung ama hana unaba laklaroi hairamlaga chatkre Zheng gi wahangi paukhumdi amata piramdre asumna matam khara amasu haujin khibana 2011 gi sahi gi sin hospital da uhalai hospital asida Eugene gi mamanabi moyu su nurse ki thabak tawrami nongmadi hospital asida anaba nupa amasu emit tawrami nupa asi atai kanasu oiramdre Zheng gi mamanaba Joy oirami moyu amadi Joy high school life da nungsina khibani matam koina thengnarudrabagi tungda ngasidi hospital asida thengnare adudagi makhoi ani hanagi matau kumna close oijinduna wari kayamarom su sanarami mathangi sinda Eugene magi khungangda mamabu unaba laklami mamagi ni haibada mateng kanasu pangbinaba leite mamagi manaupa asi natana matam kuirabagi tungda ngasidi makhoi ahum punna chak chaminaba phangle chak chaminaba loiraga Eugene mamaga walking chatminaraga wari sanarami mama macha wari saduna asum lakpada Zheng su thengnare Eugene yangngakna mathamoida khanjaki asuk kuiraba matung asida matau karamna madi
ꯀꯗꯥꯏꯗ ꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯌꯨꯖꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯖꯦꯡꯅ ꯌꯨꯖꯤꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯜꯂꯤꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯗꯤ ꯁꯤꯗ ꯏꯃꯥꯒꯤ ꯐꯦꯛꯇꯔꯤ ꯑꯃ ꯍꯥꯡꯉꯤ ꯃꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯤ ꯅꯪꯅꯗꯤ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯝꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯖꯦꯡꯁꯨ ꯅꯨꯃꯤꯠ ꯑꯁꯦ ꯊꯦꯡꯖꯤꯟꯈꯤꯕꯅ ꯌꯨꯖꯤꯟꯒꯤ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯝ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯖꯦꯡ ꯌꯨꯖꯤꯟꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯤꯡꯂꯤꯕꯅꯣ ꯁꯥꯔꯤꯕ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯁꯥꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯄ꯭ꯔꯣꯐꯤꯠꯇꯤ ꯀꯌꯥꯝ ꯂꯥꯛꯄꯅꯣ ꯍꯪꯖꯔꯝꯃꯤ ꯌꯨꯖꯤꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁꯥꯟꯅꯄꯣꯠꯁꯦ ꯄꯨꯂꯞ ꯌꯣꯟꯕ ꯉꯝꯂꯕꯗꯤ ꯗꯣꯂꯔ ꯈꯔ ꯑꯗꯨꯝ ꯐꯪꯉꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯖꯦꯡꯅ ꯑꯃꯨꯛ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯌꯣꯟꯕꯗ ꯗꯣꯂꯔ ꯈꯔꯈꯛ ꯐꯪꯕ ꯐꯔꯦ ꯑꯗꯨꯗꯤ ꯁꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯪ ꯊꯕꯛ ꯂꯦꯞꯄꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯁꯤ ꯍꯥꯏꯔꯝꯃꯤ ꯖꯦꯡꯒꯤ ꯃꯃꯜ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯦ ꯇꯥꯔꯒ ꯌꯨꯖꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯗꯗꯤ ꯄꯣꯠꯁꯛꯁꯤꯡꯁꯦ ꯃꯒꯨꯟ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯁꯤꯗ ꯐꯪꯂꯛꯂꯤꯕ ꯄ꯭ꯔꯣꯐꯤꯠ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯕ ꯀꯣꯟꯅꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕꯅꯗꯤ ꯈꯪꯂꯔꯣꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯖꯤꯟ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯖꯦꯡꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯅꯗꯤ ꯌꯨꯖꯤꯟꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈ꯭ꯔꯦ ꯖꯦꯡ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯇꯨꯝꯗꯅ ꯁꯥꯟꯅꯄꯣꯠ ꯑꯁꯦ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯡꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯨꯛꯇ ꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ ꯌꯨꯖꯤꯟꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯅꯕ ꯁꯥꯔꯤꯕꯅꯤ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯖꯦꯡ ꯑꯍꯤꯡ ꯆꯨꯞꯄ ꯊꯕꯛ ꯇꯧꯔꯨꯕꯅ ꯋꯥꯃꯟꯈꯤꯕꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯖꯤꯟ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯛꯂꯛꯄꯗ ꯖꯦꯡꯅ ꯃꯄꯥꯟꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯗꯨꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯧꯗꯣꯛꯂꯒ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯁꯤꯗ ꯑꯗꯨꯝ ꯇꯨꯝꯂꯕ ꯑꯍꯤꯡ ꯐꯖꯅ ꯇꯨꯝꯍꯧꯗ꯭ꯔꯕꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯖꯦꯡꯅ ꯑꯃꯨꯛ ꯃꯥꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯥꯈꯤꯕ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯌꯨꯖꯤꯟꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯁꯥꯕꯅꯤ ꯍꯥꯏꯔꯗꯨꯅ ꯄꯤꯔꯝꯃꯤ ꯌꯨꯖꯤꯟ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯖꯦꯡꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯥꯔꯤꯕ ꯔꯦꯕꯤꯠꯁꯦ ꯃꯅꯥ ꯅꯥꯃꯗꯤ ꯍꯥꯞꯄ ꯀꯥꯎꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯥꯕ ꯔꯦꯕꯤꯠ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯗꯒꯤ ꯌꯨꯖꯤꯟ ꯖꯦꯡꯒꯤ ꯃꯈꯨꯠꯇꯒꯤ ꯏ ꯇꯥꯔꯛꯄ ꯎꯔꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯊꯥꯡꯒꯠꯂꯒ ꯌꯦꯡꯕꯗ ꯐꯅ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯌꯨꯖꯤꯟ ꯖꯦꯡꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯒꯤꯗꯃꯛ ꯄꯩꯁా ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯆꯥꯎꯔꯛꯄ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯑꯁꯤ ꯌꯧꯅ ꯇꯧꯔꯤꯕꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯌꯨꯖꯤꯟꯁꯨ ꯈꯪꯂꯦ ꯖꯦꯡꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯖꯦꯡꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯔꯤꯒꯤꯅꯣ ꯕꯩꯖꯤꯡꯗ ꯊꯕꯛ ꯇꯧꯗ꯭ꯔꯤꯕꯁꯦ ꯅꯪꯅ ꯕꯩꯖꯤꯡꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯌꯥꯔꯦ ꯄ꯭ꯂꯤꯖ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯈꯜꯂꯒ ꯕꯩꯖꯤꯡꯗ ꯊꯕꯛꯀꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯌꯨꯖꯤꯟꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯨꯖꯤꯟ ꯖꯦꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯕꯩꯖꯤꯡꯗ ꯖꯣꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ ꯏꯟꯇꯔꯚ꯭ꯌꯨꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯜꯂꯛꯇ꯭ꯔꯦ ꯃꯥꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯕꯩꯖꯤꯡ ꯁꯤꯗꯇ ꯊꯕꯛ ꯇꯥꯅꯔꯤꯕꯁꯦ ꯑꯇꯣꯞꯄ ꯁꯪꯒꯥꯏ ꯀꯧꯕ ꯀꯝꯄꯅꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯁꯤꯗꯁꯨ ꯚꯦꯀꯦꯟꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯈꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯌꯨꯖꯤꯟ ꯄꯟꯊꯕ ꯇꯧꯗꯅ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯕ ꯊꯕꯛ ꯑꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ ꯃꯁꯤꯗꯗꯤ ꯃꯥ ꯊꯕꯛ ꯈꯜꯂꯛꯂꯦ ꯌꯨꯖꯤꯟ ꯌꯥꯝ ꯍꯔꯥꯎꯅ ꯖꯦꯡꯗ ꯐꯣꯟ ꯇꯧꯖꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩ ꯕꯩꯖꯤꯡꯗꯗꯤ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯁꯪꯒꯥꯏ ꯀꯝꯄꯅꯤꯗꯗꯤ ꯐꯪꯉꯦ ꯍꯥꯏꯔꯝꯃꯤ ꯖꯦꯡ ꯌꯥꯝ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯔꯔꯣꯏ ꯑꯩꯅ ꯄꯥꯝꯕꯗꯤ ꯕꯩꯖꯤꯡꯗ ꯇꯧꯕꯗꯨꯅꯤ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯤꯕ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯌꯨꯖꯤꯟ ꯐꯣꯟꯗ ꯍꯥꯏꯕꯅꯗꯤ ꯒ꯭ꯌꯥन ꯇꯥꯔꯔꯣꯏ ꯎꯅꯔꯒ ꯒ꯭ꯌꯥन ꯇꯥꯅ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ ꯖꯦꯡꯁꯨ ꯇꯟꯖꯥ ꯑꯁꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯐꯣꯟꯗ ꯁꯥꯎꯅ ꯍꯥꯏꯈ꯭रे ꯐꯣꯟꯗ ꯍꯥꯏꯕꯅꯗꯤ ꯒ꯭ꯌꯥन ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯅꯪ ꯎꯅꯕ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯨꯖꯤꯟ ꯑꯩꯁꯨ ꯅꯪ ꯎꯅꯕꯅꯤ ꯍꯥꯏꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯀꯨꯝꯊꯔꯁꯤ ꯑꯗꯨꯒ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯀꯨꯝꯊꯔꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯦ ꯌꯨꯖꯤन ꯖꯦꯡ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯦꯠꯅ ꯀꯣꯟꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯌꯨꯖꯤꯟꯒꯤ ꯃꯃꯥꯟꯅꯕꯤ ꯃꯣꯌꯨ ꯌꯨꯖꯤꯟꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯣꯌꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯏ ꯑꯃꯗꯤ ꯑꯩ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯕꯁꯨ ꯄꯥꯝꯗꯦ ꯑꯩ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯂꯅꯤ ꯅꯉꯣꯟꯗ ꯋꯥꯐꯝꯁꯦ ꯈꯪꯍꯜꯂꯝꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯂꯒ ꯃꯣꯌꯨ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯄꯥꯏꯈꯤꯕ ꯎꯍꯜꯂꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯡꯒꯤ ꯃꯆꯟꯅꯨꯄꯤ engagement ꯇꯧꯕꯒꯤ ꯐꯪꯁꯟ ꯑꯃ ꯄꯥꯡꯊꯣꯛꯄ ꯎꯍꯜꯂꯛꯏ ꯐꯪꯁꯟ ꯑꯁꯤꯗ ꯖꯦꯡ ꯌꯨꯖꯤꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯆꯟꯅꯨꯄꯤꯒꯤ engagement ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯌꯨꯖꯤꯟꯕꯨ ꯄꯥꯝꯖꯈꯤꯕ ꯖꯨꯋꯥꯟ ꯑꯣꯏ ꯂꯩꯔꯝꯃꯤ ꯌꯨꯖꯤꯟ ꯖꯨꯋꯥꯟꯕꯨ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕꯒꯤ ꯃꯇꯨꯡꯁꯤꯗ ꯐꯤꯚꯝ ꯑꯁꯤꯗ ꯊꯦꯡꯅꯕꯁꯦ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯖꯨꯋꯥꯟꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯐꯝ ꯑꯃ ꯈꯪꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯐꯤꯔꯦꯞ ꯑꯁꯦ ꯂꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯖꯨꯋꯥꯟ ꯌꯨꯖꯤꯟꯕꯨꯁꯨ ꯄꯥꯝꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯃꯥꯡ ꯊꯥꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯌꯨꯖꯤꯟꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯝꯃꯤ ꯑꯩꯁꯨ ꯖꯦꯡꯗ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯄꯩꯁꯥꯗ ꯉꯥꯎꯕ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯂꯥꯟꯅ
खनखिद्रा हाइना वखल नुंगाइजरमदे नाकल अमदना जेंग मचानुपीगा उनदुना वारी सानरम जेंग ना मचानुपीदा हैरमी जुआन से करम नुपानो हाइब नंगना मुन्ना खंगी अखोइदा खंगहलमदा तानरमदा नंगना थुना लुहोंगनबा तौरिबसे करिगुंबा जुआना पैसागी दमकता नंगा लुहोंगबो ओइरमलबदी हाइना हैरम वाही असिना ताकपदी मचानुपीगी लुहोंगबसे जुआनदा प्रपोज तौरगा जुआना यारकपनी हाइबसे खंगबंगमले मकोय अनि पत्तना नुक्सिनरगा फिबम असि यौरकपदी नत्ते मरम असिनानी जुआना युजेंदा पुंसी मांगजिल थानबा याखिबनी हाइखिबदो जेंगी मचानुपीना अमुक खुमलाई जुआन अदुगुंबा मी नत्ते फरेने अइंगोंददी नंगना अदुमना हंगली नंगदी फजना हाइबा ngamgadra nangna thamoi sengna nungsijariba yujinna nangbu nungsi hairibase nangi paisada nungsiba natte haiba ngamgadra haina machanupina onsellaga hanglami jengna amuk yujinde adugumba nupi natte madi aibu thamoi sengna nungsijabani aigi ina khunba paisa paibada natte haina pakhum pirami engagement program loiraduna jeng yujinbu thindoraklami khudak asida nong tasilakpadagi jengna yujinbu pobiduna makhongna chalaga wari sanarami yujin jengda aina nangbu nungsiribase jummibra lalibra ai khangde tawbatabu nang aibu punsi gi thadok piganu aigi nakta punsi chupagi lengdana laibiyo hairam jengna amuk adugumba ahenba wakhal khallaga nasada awaba piganu ai nangbu kaidonungda thadokduna chatloi punsi chuppa nanga hingminnagani haina wari nungai nungai ba saduna chalam makhoi ani yam nungsinana matam chuppada loina rami asumna matam khara amaso haujin khibana 2013 gi sahi yausalagle yujin magi office ta thabak tawduna lairami matang asida magi uncle mamagi na manaw nupa mabu unaba laklami aduga yujinda nangi imado cancer nare adubu nang pakhatngai masakti oide hanagum normal punsida laknaba surgery ama tawraga yani hai doctor na adubu surgery tawbada paisa yamna changani hai aina su aigi ngamjaba khomjin tasinduna thamle lak ani ahum mukwat khini hai na hairam yujin jeng da hairaga paisa ase mateng panghallagi hai na khalam magi uncle na amuk makha tare aikoi gi khungang da jeng gi mama gi factory ama leibadu da gi su aina hana da gi loan khara ama su lawsalle paisa sing ado nangi ima gi surgery tawnaba lawbani khara singat ke haina wahi asita bada yujin jeng da paisa hai gi khalambado khudak ta phirep hongdoklami marup mapang singda phone taw duna paisa gi mateng nirami numit ase khara su thengle yujin magi room da halakle jeng su tv da game sana duna leirami yujin changlakpa aduda ngasi gi numit se karamaina torokpanu haibadi wabra nungaibra haina hangjaram yujin pakum amata pidana masa ituk tuk tharaga changlakpa ado jeng na urami adudagi jeng na nang kaidorabano wakhal yamna nungaitana uribase haina hanglamni masidasu yujin pakum amata pidana sumtring sangselam jeng yujin gi manakta sangsinduna mamaida nungsina kiss tawraduna nangna aingonda wa lo libasi karigino nangna aingonda haidoktrabaso ai loina khangi nangi ima surgery tawnabagi paisa darkar lei haiba nangna aingonda hainingdriba karigino paisa do aina sunaba puraklabani haina pirami yujin mabukning yamna nungsirami paisa se lawba ikairaduna jengda hallaga pirami haujikpudi paisa gi mathau taadre paisa se lawsil lo hairam jengna amuk asuk yamba paisa dudi nangdi kadai dagi lawriba haina hanglam yujin na amuk khumlami aigi hanagi marup juana aingonda mateng panglakle haina khumlami juan hairiba se jengi machanupi lawkhiba nupa aduni jengna amuk nangna tawriba sikarino aise atopa mini ngausanaba oktabani na khallibra nangna juan dagi lorokpa paisa do ai haujimak chattuna pithok luraga lake haina hairam laga chatkre yujin suwa amata haiba ngamdana leihore jeng juan gi manakta yorokle aduga paisa duna mamaida saisellaga nang asidagi maga amuhana unaba yaroi magi khudong chadaba yauraklabasu aina thengnagani nangdi nangi nathaududa tawraga layo haina sairamlaga amuk yujin gi manakta halakle ngahak tumin lainaraba matung yujin jeng gi manakta sangsinduna aigi uncle na nangi imagi factory dagi loan khara su lawbani aina ngamba khara pikhalakke hairaduna mangoda leiba paisa kharaga loan gi che aduga pirami jeng thawai chakna leiringai maidagi haibugum thokle jeng mamitagi mapi taraduna che ado sauna segairam aduga yujinda nangna khalli basikarino aingonda sumna awaba piraga nangonda nungairi basikari danu aibu nangna asuk yamna masak khangdriba kari kino aigi pot khudimak aingonda handorakpagi mathau taade aina nangbu kayam nungsige haibase nang khangdra male aina tawriba khudingmak se nangbu nungsibagi damakta tawbani aduga nangna de aibu lamlanba amagum khalle aise nangi ne haina khanba ngamdri basikari kino asuk kuina aina nangbu nungsijarakpase nangna aigi thamoibu haujik phawba khangbide nang nongmadi soidana aigi nungsibase mayek sengna khanglakani matamduda aiga nanga thengnarase haina hairamlaga jeng chatkre yujin su jeng chatkhiba adu yengduna kaptuna leihaure mathangi sinda jeng beijing da achouba company amada thabak achouba ama phangle mapagi matengdagi phangbani jeng beijing da chanabagi damakta flight ta kakhatuna phamle jeng na khanjarami yujin na phone tarokpa natraga message tharaklaga aibu
तौरकनी आई याउद्रबदि हिंबा ngamloi hairakani haina khanjarami phone su ngaihak leitana check taujarami adubu phone su tauraktre message su tharaktre jeng wakhal yamna nungairamde adudagi amuk jeng gi wakhalda ai yaudраbasu ma nungaina leikhre haina khalladuna chatkre wari asigi makha tarakpada sahi ani amasu haujinkhre 2015 gi sahi yauraklam yujin mana chatphamda jengbu ningsingduna adum leirami numit kharani gi matungda makhoina hana khungang amagi mandirda pulap changduna lai khurungkhiba mafam aduda lai khurumba laklami yujin mana lai khurumba aduda jengna larik amada wahi khara iduna thamlamba ado ningsinglai yujin panthaba tawdana larik adubu kanna thijarami phana kuina thiraba matung last larik to phangle yujin larik ado hangdoktuna yengbada magi maming iduna leiramle sahi mangagi mamangde iduna thanambani matamdudagi haujik phawba jengna mabu aduke matik nungsijai haibase khangle madi jengna asumna nungsiramgani haibase thajarudabani haujikte jengi thamoi khangladuna yujin beijing da laktuna jengna thabak tawribu office adu kwaiti thijarami matang asimakni film asigi ahanba sinda uhankhibado yujin mafam khuding chattuna kwaiti thirabagi matungda jeng mafam amada leiba thengnare jeng haujiksu mathanta hingba punchi amada leiri magi nungsibabu khangbi daba nupi amagi wakhalda tawduna nupi ado yujin ne haujikte makhoi ani thengnare jengi asengba nungsibabu yujin na masak khangladuna makhoi ani nungsi chana na nungaina leikhre film ase matang asida loisankhre mayamna channel asibu nungsibiduna like share tawthokpiramu facebook tasu page ama semduna film kayagi explanation thagatpa haujarabani page asigi link su description amadi comment da pin tawduna hapcharam lage page asibu su mayamna nungsibiduna follow tawsanbiram movie explanation asibu tabiriba amadi yangbiriba pumna maktagi bidai laujari thank you all